MU the training on AI data science houkhre. Numit tarukni gi oiba atenba training program Advance in Artificial Intelligence and Data Science haiba ama Manipur University gi court holder hogdokre. Program asi Malbia Mission Teacher Training Center MU na organize tawani. AI haiba asi yamna powerful oiba aikoi gi problem sing solve tawada chauna mating pangba ngamba khulai amani haina phongdokhi. Haujiki matamdadi AI yaudaba thabak thoidokna leiraktre haibadi education da, research da, healthcare da, governance da kudingmak AI gi mating yaure haina phongdokhi. AI mi amagi tawba ngamba thabak singdasu hena mating uthokpa ngamhalli haina su phongdokhi.